IMPHAL West District Manung CHANNA LEIBA Moidangpok Khunou Mayai Leikai gi Ward number 6 member ELANGBAM IBOHAL MEITEI ga AGC MANIPUR State ka KHUTSAMNARAGA LPG gas consumer singda LPG gas asi MATOU KARAMNA SIJINNADAGE AMADI KHUDONG THIBA KYADAGI MATOU KARAMNA NGAKTHOKKADAGE HAIBAGI MATANGDA Mass Awarneess Cum Tranning program ama Moidangpok Khunou Mayai Leikai Community Hall da Pangthokhre hariba awareness program adugi mangoinana AGC MANIPUR State ki Film Assistance to Oriba Manipur Film ki Comedy Amasu Oriba Happy Rajana Entertainment Program Amasu Pangthokhre Lunina Ngasigi Awareness Program Aduga Mari Lenina AGC Manipur State ki Manager SS Joy Prakash na haikibada LPG gas haiba asi nupi oibi singi yamna maru oiba khangzandaba haizandaba yadaba amani maramdi imung amagi sak thongbada sijinnariba LPG gas asigi Nungtigi sijinnariba amani hariba gas asibu lamdam asigi nupi oibi singna matau karamna sijinnagadaги amadi khudong thiba kayadagi karamna ngakthokkadagi habigi matangda tangai fadana khangdaba yadaba ama oiribani maramaduna mass awareness cum training program asi lepalaitana jathaduna lakli amadi madung tarakpada su pangthokigani haina phongdokhi